अहममुक्तदा मयामबु तराम ओक्सरी लोइना चैनल सिना ngasi semjagdoriba video ase ahangna mamangna video amthagale madude khoigi thaina khoinaga tamakpa syllabus to yorpa habidi wari ma lokhot chakhi madudi nongdi tarakhidre na lari ma lokhot kibane magi wari ma lokhot ki habitare adugi video da sumayana comment pire habidi ai ngasi semjagdoriba se elisa amagi mahawana khoigi nongthombam kunjamohon singha na mahana ibani hariba wari se masi Adikmatik wari se yamna nungsikiba amane habidi akoina thaina class 10 9 adaida tamakpa matamda yorokpa syllabus manung chalakpa habitare adugumba wari amane wari se khoigi imung ama yamna lairaba imung ama habitare nga phaduna hingba adugumba imung amagi wari ni barak torend kumaga nga pharaga mapam jasina nga phabjina nga je numisida phabji kaya kana phadaba adu elisa nga amakhakti phajana pharakpa adugi nga se mahi mayam atopa ma loning ba habitar nga je pamba kaya amana nga je loning bagi hairakpa kaya am yorpa paisa paidaba imung lairabo imung oiba maramna khoigi chana ba cheng leitaba aduguma amma yauri wari sita ko aduna cheng gi leitrabnina pai leiraktaba aduna nga je atopa thangnaba mana lawgi hairakpadagi adumai to yon thokiba matang ni haitare yamna nungsiba wari mo oi hariba wari ase elisa amagi mahaw haidana nongthombam kunjamohon singha mahana ibiba aduguma wari ni hariba wari se mayam sum haibirak paduga ai hana su nisingak padagi hana mo mayam du khudol tamge tawjabani aduga wari se ai hana su masi lai silai tabani na thani gi akhoi school gi tamokpa lai tu di hojik thi du phangdre aduna toana ina loktharaga toana ina mo semjarga lari mai goina adum binding tawjare ai gi printer taw ka tho khodo ga mai tawjabani masi gi lai riksa ahaba phone gi July gi 1973 da phone ki banai kyam kuirege 1973 de adi anisubu phone bisina 1978 aduki matik koire ko sigi wari ja adi ahum subu phone pada 1993 da phone ya sigi se asumai to ga print ahum rak lai ga tare aduga sigi lyric sigi oina ahamba sida yaw se elisa ma ge mahaw yawre omchak naba haiba ma yawre lupa gi minok adagi liching na ma yawre mathangda nongalam dai da na ma yawre mathangda nungsiba haidana ma yawi mathangda tatomba mathangda nupi gi thamoy mathangda ibok chawbi mathangda sanipur gi khungchat mathangda ngasi amasung ngarang mathangda nong asibu chururoidra na ama yawre mathangda ijat tanba mathangda ibohal gi imungana sumaina wari se 14 yawe sigi larik sida yawi se wari pulabna habadi hojiki nongthombam kunjamohon singha mahana ibiba sida wari se larik sida 14 yawe pulabna aduga ahamba se elisa amage mahaw abisini aini ngasi mayam gi damta samjaga doriba wari asiju elisa amage mahaw haribisini aduga atopa larikta ahal asina phungbi khipa haibitare madu sum thaini gi ahanna ibiramani nai sum ahal sing matana sum charakpa sum mai thamjarapuni ko haibadi ahal se kana amtun hojiti khangna haibitare wari jile hobune aduna mahaki wari macha phong khiba lekha asigi larik atai hairaga smai pi chen khidraba ichelana wari macha ni siju aduga sandhya thongmai mairi na upanyas hai ko sina aduga soviet ki lewakta na lamkoi wari ma yawe aduga gdr diary na lamkoi wari ni masiju aduga mathang isna thawan misak amana ken khiba haidana wari macha sumaina ma ke atopa lari ki maming khara palambai tar silari sida aduna ngasi ahana ngasi samjaga doriba elisa amage maw hari ba wari se masi alasina ibiramba adikimate magul laina yamna fajana iramme sahitya academy award fangiba wari ni masida aina ngasi samjaga doriba wari asida asoiba ramba habadi ibiramni ba sina fajana ibiramba sida ahana phungtokpa siga matingo pacha da haigedra kai hani kitang asoiba adiga natragana kitang mayam da pelan bangam daba dum yorkani haidana I mayam da ahamba da sim haijari asoiba ram yorsum yana ngapiu ta sengna makidi mayam na request of birpa du ngasi gi narol singa sida hairi wari asa tahaning badagi thaini gi wari ma lokhotchabani mayam video si yamina se loinana ngasi gi video yambiriba silenau singa makta channel si subscribe tawdriba yabi belergidi channel si nusibiduna subscribe tawbiramo aduga adom pambi bo wari habidi thaini gi wari obe larikta thaini gi thamamba alamon singna ibiramba kharasum adum suggestion tawbiramo ai matang chabda ina thibida phanglagadi aina adugba wari singa dusi lokhocharake mayam gi maning thongnabagi damakta haidana haijari video si meng taminarase ahamamaktada channel asina mayambu taramna oksari loinina channel asina ngasi semjariba video
ꯃꯗꯨꯗꯤ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯃꯣꯍꯟ ꯁꯤꯡꯍꯥꯅ ꯏꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯦꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃꯅꯤ ꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯇꯥꯍꯟꯖꯒꯦ ꯈꯟꯖꯗꯨꯅ ꯁꯦꯝꯖꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ ꯑꯇꯤꯌꯥ ꯏꯄꯥꯛꯇ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯧꯔꯤ ꯃꯔꯛ ꯃꯔꯛꯇ ꯑꯃꯃꯝ ꯑꯅꯤꯅꯤ ꯀꯦꯟꯈꯤꯕꯁꯨ ꯌꯥꯎꯔꯤ ꯕꯔꯥꯛꯀꯤ ꯏꯆꯦꯜ ꯈꯣꯟꯊꯥꯡꯅ ꯅꯥꯀꯣꯡꯗ ꯌꯩꯔꯔꯤ ꯃꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯀꯨꯝꯊꯅꯔꯛꯇ꯭ꯔꯤ ꯃꯄꯥ ꯃꯆꯥꯇꯅꯤ ꯃꯆꯥꯅ ꯅꯧ ꯄꯥꯏꯔꯤ ꯃꯄꯥꯅ ꯏꯟ ꯑꯗꯣ ꯁꯦꯝꯂꯤ ꯃꯆꯥꯔꯣꯝꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯅꯧ ꯄꯥꯏꯅ ꯄꯥꯏꯅ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯃꯄꯥꯅ ꯎꯔꯨꯔꯦ ꯍꯩꯃꯥ ꯃꯅꯤ ꯃꯁꯤ ꯎꯏꯔ ꯃꯥꯜꯂꯦ ꯅꯨꯃꯤꯠ ꯊꯣꯛꯀꯗꯧꯔ ꯐꯥꯎꯕꯗ ꯅꯨꯃꯤꯠ ꯑꯗꯣ ꯃꯣꯔꯣꯛ ꯑꯁꯥꯕ ꯍꯦꯛ ꯅꯣꯏꯁꯤꯟꯕꯕꯨ ꯏꯁꯤꯡꯗ ꯅꯃꯥꯏ ꯑꯗꯣ ꯁꯦꯡꯅ ꯇꯥꯊꯣꯛꯎꯅꯦ ꯅꯧ ꯑꯗꯣ ꯍꯤꯅꯨꯡꯗ ꯊꯝꯂꯦ ꯍꯥꯏꯔꯒ ꯃꯅꯤ ꯃꯄꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯏ ꯑꯗꯣ ꯇꯥꯊꯣꯛꯏ ꯑꯗꯨꯗꯒꯤ ꯁꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨꯒꯤ ꯀꯨꯟꯖꯥ ꯃꯆꯤꯗ ꯃꯃꯥꯏ ꯑꯗꯣ ꯇꯩꯊꯣꯛꯂꯒ ꯅꯧ ꯑꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯔꯛꯂ ꯃꯥꯜꯂꯦ ꯁꯦꯒꯥꯏꯔꯕ ꯂꯧꯈꯥꯡ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯈꯥꯎꯗꯒꯤ ꯕꯤꯔꯤ ꯃꯆꯩ ꯑꯃꯒ ꯃꯩꯈꯦꯠ ꯑꯃꯒ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯦ ꯕꯤꯔꯤ ꯃꯆꯩꯁꯤꯃ ꯌꯥꯎꯔꯤꯁꯦ ꯆꯝꯃꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯤꯡꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯎ ꯃꯅꯤꯅ ꯕꯤꯔꯤ ꯑꯗꯣ ꯃꯆꯤꯟꯗ ꯆꯨꯞꯂꯒ ꯃꯩꯈꯦꯠ ꯑꯗꯣ ꯈꯦꯠꯅꯅꯕ ꯂꯥꯛꯅꯩ ꯃꯔꯨ ꯑꯅꯤ ꯑꯍꯨꯝ ꯈꯦꯠꯂꯕ ꯐꯥꯎꯕꯗ ꯃꯩ ꯍꯧꯗ꯭ꯔꯕꯗ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯃꯁꯤꯗꯤ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯍꯦꯛ ꯅꯝꯁꯤꯟꯕꯕꯨ ꯃꯄꯥꯅ ꯀꯗꯥꯏ ꯑꯩ ꯇꯧꯒꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯩꯈꯦꯠ ꯑꯁꯤꯅꯕꯨ ꯅꯥꯃꯇꯗ ꯍꯤꯗꯥꯛ ꯇꯩꯔꯗꯨꯅ ꯄꯩꯁꯥ ꯂꯧꯒꯗꯕꯒꯤ ꯐꯤꯀꯤꯔꯇ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯈꯦꯠ ꯑꯗꯣ ꯈꯦꯠꯂꯔꯦ ꯃꯅꯤꯅ ꯕꯤꯔꯤ ꯑꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯦꯛ ꯆꯤꯡꯕ ꯂꯣꯏꯔꯒ ꯑꯁꯣꯝ ꯋꯥꯡꯃꯒꯤ ꯘꯥꯠꯇ ꯂꯩꯕ ꯃꯀꯣꯛ ꯖꯥꯇꯥ ꯇꯥꯕ ꯁꯥꯗꯨ ꯑꯗꯨꯒꯤ ꯈꯣꯜꯂꯥꯎ ꯅꯥꯀꯣꯡꯗ ꯌꯩꯔꯦ ꯕꯝ ꯕꯣꯂꯦꯅꯥ ꯖय ꯁꯤꯕ ꯁꯝꯕꯨ ꯁꯥꯗꯨ ꯑꯁꯤ ꯍꯧꯔꯕꯗꯤ ꯅꯣꯡ ꯉꯥꯜꯂꯅꯤ ꯀꯨꯏꯔꯔꯣꯏ ꯃꯤ ꯑꯇꯩꯁꯨ ꯀꯨꯝꯅꯔꯛꯂꯅꯤ ꯂꯣꯡꯒꯣꯔ ꯕꯕꯥꯒꯤ ꯏꯔꯦꯜꯂꯣꯝꯗ ꯃꯄꯥ ꯃꯆꯥ ꯍꯤ ꯍꯣꯟꯖꯤꯜꯂꯤ ꯃꯐꯝ ꯑꯁꯤ ꯃꯤ ꯑꯌꯥꯝꯕꯅ ꯆꯪꯕꯗ ꯈꯔ ꯍꯪꯒꯣꯏꯅꯩ ꯑꯗꯨꯕꯨ ꯉꯥꯗꯤ ꯌꯥꯝꯅ ꯂꯩꯒꯜꯂꯤ ꯏꯁꯤꯡ ꯈꯔꯕꯨ ꯆꯥꯎꯔꯕꯗꯤ ꯅꯥꯁꯨꯕꯤꯅ ꯁꯧ ꯁꯥꯏ ꯃꯔꯛ ꯃꯔꯛꯇ ꯒꯣꯔꯤꯌꯥꯟꯁꯨ ꯐꯥꯎꯒꯠꯂꯤ ꯍꯥꯀꯨꯝ ꯃꯐꯝ ꯑꯁꯤꯗ ꯒꯣꯔꯤꯌꯥꯟ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯏꯟꯗ ꯀꯛ ꯂꯥꯎꯕ ꯊꯦꯡꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯏꯟ ꯑꯗꯣ ꯁꯣꯟꯒꯠꯂꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯤ ꯍꯤꯉꯥꯛ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯅꯥꯁꯨꯕꯤ ꯑꯃ ꯐꯨꯡ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏ ꯏꯔꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯣꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯀꯥꯟꯅꯗ꯭ꯔꯕꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯈꯥꯔꯣꯝꯗ ꯍꯣꯟꯊꯔꯛꯂꯤ ꯁꯔꯛ ꯑꯁꯤꯗ ꯍꯤ 4-5ꯁꯨ ꯇꯥꯔꯛꯂꯤ ꯅꯣꯡꯁꯨ ꯐꯅ ꯅꯤꯡꯊꯤꯅ ꯉꯥꯟꯊꯣꯔꯛꯂꯤ ꯈꯔ ꯆꯠꯊꯔꯒ ꯅꯥꯎꯔꯦꯝꯒꯤ ꯍꯤꯗꯦꯟ ꯃꯄꯥ ꯑꯗꯨꯗ ꯂꯥꯏꯕꯛ ꯆꯨꯝꯃꯨꯔꯤ ꯏꯟꯗ ꯉꯣꯔꯣꯛ ꯉꯧꯅ ꯐꯅ ꯅꯤꯡꯊꯤꯅ ꯆꯥꯎꯔꯕ ꯑꯦꯂꯤꯁꯥ ꯑꯃ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯕ ꯎꯔꯦ ꯃꯄꯥ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯅꯤꯗꯣ ꯈꯪꯉꯥꯟ ꯉꯥꯟꯊꯣꯛꯄꯒꯨꯝ ꯇꯧꯏ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯅꯤꯒꯤ ꯃꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯔꯛꯏ ꯏꯁ ꯐꯖꯔꯦꯗ ꯍꯥꯎꯔꯅꯤꯀꯣ ꯄꯥꯕꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯧꯍꯩꯗꯦ ꯍꯥꯏꯍꯩꯗꯦ ꯃꯄꯥꯅ ꯆꯩꯍꯠꯂꯤ ꯍꯤꯗꯦꯟꯗ ꯃꯤ ꯀꯨꯝꯃꯛꯄꯒꯨꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯅꯥꯎꯔꯦꯝꯒꯤ ꯃꯔꯦꯡ ꯊꯣꯜꯂꯕ ꯑꯍꯟ ꯑꯗꯣ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯧꯔꯛꯏ ꯃꯅꯤ ꯃꯄꯥ ꯑꯣ ꯃꯅꯤ ꯃꯄꯥ ꯇꯥꯅ ꯇꯥꯁꯤꯟꯅꯗꯦ ꯃꯅꯤ ꯃꯄꯥꯅ ꯃꯍꯥꯛꯀ ꯔꯥꯁꯤ ꯊꯣꯏꯅ ꯇꯤꯟꯅꯗꯦ ꯉꯥ ꯑꯁꯤ ꯂꯩꯍꯧꯔꯒꯦ ꯍꯥꯏꯒꯗꯒꯤ ꯀꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯄꯤꯅꯕ ꯃꯃꯜꯗꯤ ꯈꯛ ꯄꯤꯔꯣꯏ ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯗꯨꯅ ꯊꯛ ꯍꯨꯜꯂꯣꯏ ꯑꯅꯥꯁꯤꯀꯤ ꯇꯧꯗꯨꯅ ꯆꯍꯤ 100 ꯆꯪꯒꯗꯧꯕ ꯑꯗꯨꯕꯨ ꯇꯠꯇꯅ ꯀꯧꯁꯤꯜꯂꯛꯂꯕꯗꯨꯗ ꯈꯨꯝꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯈꯨꯔꯥꯕꯨ ꯅꯥꯎꯔꯦꯝꯒꯤ ꯑꯍꯟꯅ ꯍꯥꯏꯔꯛꯏ ꯀꯌꯥꯝꯅ ꯐꯥꯔꯕꯒꯦ ꯉꯥ ꯑꯃꯠꯇ ꯂꯩꯍꯧꯒꯦ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯉꯥ ꯂꯥꯛꯇꯕꯗꯒꯤ ꯂꯣꯏꯔꯦꯍꯦ ꯏꯔꯩ ꯑꯁꯤ ꯎꯗ ꯌꯦꯠꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯪꯁꯤꯜꯂꯛꯂꯤ ꯃꯅꯤ ꯃꯄꯥꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ
Sorokdagi kwakthi fawba khunba nangbudi karigi narai ado uda yesiloi adudagi tanaba khumlei phade asitanida adubu ai lehorge ngasidi tolasi khurabu asimatang phabasida mawong sararoi yararoi dawba adu ubada nauremgi ahan ado makha taraktre masigi ahan asi thengnarabadi daw yararoi mapana murum solibado tabada masa adu su hairi aisu ontongna nusikidre nahan makhoigi tomana ingonda phuruklibani ne aisu angang adugi wado loisin howdre Rahimuddin mapa masagi inda nga ama lakpadu ubada mapana murum amukka tawri migidi yengudo lakpagi hekta fabani Rahimuddina nga adu hapsillaga kawri o ta chawba kayamna pharabage phadeda ama khaktani adu erabasu mahutti hanjilledana ngarangdi ai ahum khak phai mari de yonki yolabudi hoi paisa khara mafangani adubu yolaroi ichanupi sanareido tha yam silakle chak chara amatang pijage haidoklagadi kaibajani yonaba langnabada elisagi mahaw kawbu kawsilakle ngasidi charurage asumna khummi mapa machana mayum kakhalakpa matamda numit mangon maya yaurame machanupi khara chawbi tamphana lonba sangom yaudaba chini angangdagi chado mangonda phamduna thaklingaida konsamgi kan haina konthongdagi kawri chawba o chawba elisa ma fari haibu chumbrao kan haigi makhol hekta bada chawbagi masa pumba swai laukhiba khangodi mangonda kan haigi lupa ani seki tolibado ningsinglei mapana khumdringaida machin yamna thigalakpada ngairiba machanupa muktana khumlei ang achawba makhak farai angang adun hairibado kan haina tarigadra tari roidra khangde chawbunu machadu chaihatli hai machin thirida angang sidia nangi na thokari lei adudagi thungalomda khummi amatubu pharakte ta tada kanana hairibano hoi pharaktrabudi kamdawni hairam lage kan hai hanki muktana mahaka sanaminariba mamanaba tomchauda wari sai aikhoi de horen elisa thongba chagani chup chawido turel digi pharakliba nakhoi gidi chajabra makhuna tamduna mamitne manane tammi mache tamphana thoroktuna mapada hidak phupiduna haire madudi pabo hojik thonaba cheng leite kamdawni paw tabada chawba machanu piromda manni yengi hidak thanglambaga wai chai khiba khangodi tanja adumaktada masa pumba matu ken khraba saru sarang ngakta ngairaba ahal loiraba hui laba do kadomdagina thoroktuna sumang mayaiduda turoi ngamloi hek chatle cheng leitebigi maram punamak mangonda loina tainabiredo hui ado hek ubada chawman khraduna chawba phamliba phanado tap hek paiduna hui ado tamna langkhiba khangodi mara lejadrubu hui ado panbadi palhodre kheng tawduna thungang romda dum chen khre chawbusu hidak pu adu pairaga sauna imungda changlaklammi kum lainana phamda taduna leirivi tampha mamana yawolokpa tanja hek thokluri hojikta lanjao ma thokibado tampha mamadi bap ta hodra male hairei angang asina cheng leite hairi basibu tarabara kamdawduri mutlage tawramba mayadu amuk khangchak hek chakhale ngamjadre itomta langnaba sigi hairiga sijakro mi otuna leigedabagi sarukpudi kharaga chontharangadabani adubu mapandagi kanano amana korokpa aduda yakhidre kauribadu kanano haituna chawba mapan thore thaninjau erambada chawba safam hek hongjilli hangi kari thabakino aikhoigi thabale adu laiye nga amata thiba fangdre ta chawbana elisa ama farai haiba taduna laibasini thaninjauna khumlai ama khaktanida emungda changlo yengu lause hairaduna chawbana thaninjawbu emungda pusinduna nga ado yenghalli kaya lawgadorya thaninjawna hangi mari adu lawgedana baraki elisasu mahawunida era ahum makai pirakani hairamlaga thaninjawna nga ado paikhatli paisa di hojik pidaba yadiko chengwan ga dawribani hoida
पैसा ओइना लौगे हाइरबसु लौरो चेंग ओइना लौगे हाइरबसु लौरो हाइरमनगा nga adu puduna thaninjau mapanda thorei mahangna sumang hek yaubuga muktana oi mapada kaudana hairei pabo pabo akhoi gi nga pukhre lemna puriba nate hai paisa pirak dawribani thaninjauna phagi pharang oina hairammi angang adu wa makha tarakti pukhiba nga adu munna yengduna laihowi asumna wari asi loisilli nongthomong kunjumon singana ibiba adugumba wari macha elisa amagi mahau hairiba wari asi sahitya academy mana phanglaba adugumba yamna umsiba yamna phajaba wari macha amani haidana miyamna haijeri wari asi channel asina lijaba sida apen penda yaubirabasu miyamna channel asibu nungsibiu haidana haijeri ngasigi video si matang swaidu loisinjarage haidana miyamda haijeri video sibu hawbadigi loibu phawbu yembiriba channel akwai punumupu channel asina haininga litna thagatpa phungdoksari kanglipa imana yaifare